ꯁꯤꯒꯨꯝꯕ ꯐꯝꯐꯝ ꯀꯌꯥ ꯐꯝꯃꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯇꯤꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯍꯣꯁꯇꯦꯜꯒꯤ ꯑꯣꯏꯕꯗ ꯆꯌꯦꯠꯅꯕ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯣꯁꯇꯦꯜ ꯑꯁꯤ 2023 ꯃꯥꯔꯆ 31 ꯃꯥꯔꯆ ꯐꯥꯎꯕꯗ ꯑꯌꯥꯕ ꯄꯤꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔ ꯑꯃ ꯑꯣꯏꯅ ꯑꯣꯅꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯃꯌꯥꯝ ꯑꯃꯁꯨ 2 ꯏꯌꯔꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯀ ꯃꯔꯤꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯤꯕ ꯂꯩꯈ꯭ꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯕ ꯍꯥꯏꯕꯗꯁꯨ ꯑꯩꯈꯣꯏ ꯁꯥꯏꯠ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯌꯥꯅꯖꯕ ꯂꯩꯖꯔꯦ ꯀ꯭ꯔꯤꯌꯦꯇꯤꯕꯀꯤ ꯁ꯭ꯀꯨꯜꯒꯤ ꯑꯅꯧꯕ ꯏꯗꯨꯀꯦꯁꯟꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯃꯁꯤ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯑꯜꯂꯥꯍ ꯁꯨꯕꯍꯥꯅꯍꯨ ꯇꯥꯂꯥꯅ ꯑꯩꯈꯣꯏꯕꯨ ꯑꯆꯧꯕ ꯑꯦꯍꯁꯥꯟ ꯑꯃ ꯄꯤꯕꯤꯔꯒ ꯃꯁꯤꯒꯤ ꯖꯔꯤꯌꯥꯗꯒꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯃꯗꯤ ꯚꯥꯞ ꯃꯦꯟ ꯇꯥꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯍꯥꯏꯅꯈ꯭ꯔꯤꯕ ꯀꯃꯤꯠꯃꯦꯟꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯩ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯇꯔꯥ ꯌꯥꯏꯐꯔꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯌꯦꯇꯤꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯩꯅ ꯏꯕꯥꯏ ꯑꯅ ꯀꯧꯖꯩ ꯆꯍꯤ 2ꯃꯨꯛꯀꯤ ꯆꯥꯡꯗ